मैम तराम नोक्सरी लोइना नंगसी चैनल से थागत सगदुर वीडियो से अहाना ममान वीडियो अमा थागत खबने कोई कबुई सलांग माइबगी नुंपाक कायना अदुगुम्बा हारिब मफम असे अहाना सत्प फंगगदी चटकनी खोटकनी मैम उच्चरकनी का हाबदो मदुगी तंजादो ngasiदी फंगे हाइदना मैम हाइजरी ngasi अहाक मोइरांग ससरगनी मोइरांग ससरगा कबुई सलांग माइबगी नुंपाक कोई मोइरांग कंगलेरोन द याम मरु ओइबा अदुगुम्बा मफम खरा ngasi जे मोइरांगी इसिलिनाव सिंगा ससरगुदबनी मोइरांगी इसिलिनाव सिंगसिना हाइबिरकपा अदुगा अहानसु खरा पामजना लैजबनिना मैम पाव फाउनरगा सुमायना ngasi नुमेसि ससरगदोरिबनी होजिकसे अहाकी नाव अमगा खोई युम थांना लैबा इनाव अमगा मोइरांग तान हाइदरनी अदुगा मफम अदुदगी अखोई पुलप मोइरांगी इसिलिनाव मैम पुल्लगा थोथोप मैम सि हावगनी हाइरे मैम सु पुल्लगा अखोई कबुई सलांगे नुंपाक अदुगा अखोई खंबा थुबिगी मरी लैनबा अदुगुम्बा मोइरांग कंगलेरोनगा मरी लैनबा हाइबा तारे अदुगुम्बा मैम ngasiदी येंगजरुगनी चसरुगनी अदुगी वीडियो दो अहाक मैम दा शेयर तौजरगे हाइदन हाइजरी वीडियो से नेंग तामिनसे Moirang gaure Moirangi SBI क्या लग रहा है SBI की साइड थिंग से ना है ना बने अस नुक्सित आयिंग में तो दिल्ली बिस्कुट दा दिल्ली से चिकन लेगा तई के तो लाइव गाड़ी में चाला कोने लमसांग चक पे दी बुले ना पका नहीं ना आप वो लमसांग चक पे दी बुले ना पका नहीं वा नसाई थाउली सी तो अपन तो चांग दे दो लुआई लाप तो आई आद असी थोनो रे कांगू से मांद्राยังไม่กินแต่เดี๋ยวกันเนี่ยมันจะทำด้วยยิง오자 미야 그럼저리ใกล้เด้อ 미게 아무야มียังใครของผม 시아미즈 어이 가리 무사도 라에바 나도 가리 마사지디 아치 모이데 탐잘람 바야 니게 시기네 아치가네 또 아들 시기인지 시기 핵 탕나바 지내봐 시기했다 좀 맞다 좀 장비로네 가리 좀 원래 좀 한번 봐야 미야메 미 양카이 묵네 양카이 무시 에이 능디노 아이들이 아시게 징가다 더욱다름 하이네 이해해서 가나 강내우스 어때 거기서 아 뭐야 하이시 시지要动嘛嘞시도嘛嘞嘛이제 아 더죠 감 야마 아이 넘버 홀라 아네 미야 뭐말래 야 미 포티 매야 오 그러네 뭐 사람 문제 거의 나오는 거도 사나봐요 많이 사나보기 강문아 오 그러나 기론도 안 오고 세트도 생기는 거 저는 라이 크롬을 수났다보니나 참참은 좀 달라서야 됐나 봐 양은 저래 필요한데 거의 많이 라이 신는 거 너무 많네 그럼도 보냈대 봐 거의 거기 좀 더 마음 누가 거기 임신 배워 하는 거 나 이음 넣더라
ꯑꯩ ꯏꯆꯟꯅꯨꯄꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯩꯅ ꯃꯃꯥꯡ ꯂꯩꯌꯦ ꯑꯁꯤꯁꯤꯅ ꯑꯩ ꯑꯌꯥꯝꯕ ꯄꯨꯜꯂꯦ ꯁꯤꯅ ꯁꯤꯗ ꯂꯥꯛꯏꯕꯁꯤꯅ ꯀꯩꯅꯣꯅꯦ ꯑꯩ ꯄꯥꯎ ꯍꯦꯛ ꯐꯥꯎꯅꯕꯅꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯣ ꯄ꯭ꯂꯦꯠ ꯀꯩꯅꯣꯔꯣ ꯂꯩꯔꯦ ꯑꯗꯒꯤ ꯈꯥꯕꯩ ꯑꯅꯤ ꯑꯃꯒ ꯕꯥꯇꯤꯜ ꯑꯅꯤ ꯑꯃꯒ ꯌꯥꯔꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯒꯦꯔꯕ ꯁꯩꯇꯖꯤꯠ ꯅꯤꯡꯊꯧꯆꯥ ꯂꯥꯟ ꯅꯝꯕꯔ 5 ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯕꯁꯤ ꯀꯕꯨꯏ ꯁꯂꯥꯡꯊꯦꯟ ꯍꯥꯏꯅ ꯈꯪꯅꯕ ꯃꯣꯏꯔꯥꯡꯒꯤ ꯀꯪꯂꯩꯔꯣꯟꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯈꯝꯕꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯕ ꯇꯤꯝ ꯑꯁꯤꯅ KK ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟ ꯀꯟꯕ ꯂꯨꯞ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯤꯡ ꯌꯥꯀꯩꯔꯦꯜ ꯑꯅꯤꯅ ꯂꯨꯆꯤꯡꯉꯀꯥꯟꯗ ꯆꯠꯀꯗꯕꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯠꯀꯗꯕꯁꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯝꯕꯅ ꯊꯥꯡꯒꯠꯂꯝꯕ ꯅꯨꯡ ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯃꯐꯝ ꯀꯕꯨꯏ ꯁꯂꯥꯡꯒꯤ ꯌꯨꯝꯐꯝ ꯑꯁꯤꯅꯆꯤꯡꯕ ꯃꯔꯨ ꯑꯣꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯕꯒꯤꯗꯃꯛꯇ ꯆꯠꯆꯕꯅꯤ ꯑꯗꯨꯗ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝꯁꯦ ꯁꯤꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯕꯖꯥꯔꯅꯦꯕ ꯁꯤꯗꯒꯤꯅ ꯀꯌꯥꯝ ꯂꯥꯞꯄ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯝ ꯂꯥꯞꯄꯒꯅꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯀꯤꯂꯣꯃꯤꯇꯔ 50ꯒꯨꯝꯕꯗꯤ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯆꯥꯎꯔꯥꯛꯅ ꯄꯥꯕꯗ ꯑꯗꯣ ꯃꯤ ꯀꯌꯥꯃꯨꯛ ꯆꯠꯀꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯑꯌꯥꯝꯕꯅ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯜꯂꯒ ꯑꯩꯈꯣꯏ 40 ꯑꯕꯞ ꯑꯗꯨꯃꯥꯏꯅ ꯆꯠꯇꯧ ꯃꯥꯜꯂꯦ ꯀꯩꯅꯣ ꯆꯠꯄꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯇꯥꯇꯥꯗ ꯄꯨꯂꯞ ꯆꯠꯀꯗꯣꯏꯅꯤ ꯇꯥꯇꯥꯗ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯆꯤꯡ ꯂꯝꯕꯤꯅꯤꯅ ꯆꯤꯡ ꯂꯝꯕꯤꯅꯤꯅ ꯆꯠꯄ ꯒꯥꯔꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯐꯣꯔ ꯋꯤꯂꯔꯁꯨ ꯀꯥꯔꯒꯨꯝꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯥꯇꯥꯗ ꯄꯨꯂꯞ ꯆꯠꯂꯁꯦꯅ ꯑꯗꯨꯃꯥꯏꯅ ꯂꯦꯞꯅꯕ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ꯭ꯔꯕ ꯑꯩꯈꯣꯏ ꯆꯥꯕꯤ ꯊꯛꯄꯤ ꯁꯤꯜꯂꯤꯔ ꯆꯥꯕ ꯊꯛꯄꯒꯤꯁꯦ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯟꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯂꯝꯕꯤ ꯑꯩꯁꯨ ꯗꯥꯒ ꯊꯦꯡꯅꯕꯁꯦ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯇ ꯑꯩꯅ ꯚꯤꯗꯤꯑꯣ ꯈꯔ ꯊꯥꯒꯠꯂꯛꯑꯦ ꯃꯣꯏꯔꯥꯡꯒꯤ ꯃꯔꯝꯗ ꯑꯗ ꯑꯩꯅꯁꯨ ꯂꯥꯏꯔꯤꯛ ꯈꯔ ꯁꯨꯝ ꯅꯩꯅꯔꯒ ꯊꯥꯒꯠꯂꯨꯕꯅꯦ ꯑꯗꯣ खितंग असोइबा अराम खर यावनब हाइब तारे अदो यामसिना पाव फाउनरे अदुगा भिडियोजे ममुताना चुमना तौरसेना अदुम तौनबदगी आइजु मोइरांग यौरे थाजदना ngasi मोइरांग यौरे अदुगा कबुई सलांगी नुपाक तैना चानिंगगा लैब मफमनेबा अदु यामसिंग थेंनरे मोइरांगी यामसिंग थेंनरे अदो मोइने हेना खंगबदो ओइब ताबने अदुना मोइगी मतुंग इनरगा मफम यौसलुरगे न तौबने मयाम अदुगी भिडियो होरे अदुम हापसरके मयाम येंगमिनसे थागासरे मयाम आई लेजेबिदो थांजिंगी खुबमनी थांजिंग ममांगदन मोइ अखोइगी मयाम चनदोरेना अखोइगी बिदो थांजिंगदगी खोइरम बाहाय तारे मयाम मनुंगदी चंगजंद्रे कनोद खोरमे बानी जी बुलेट तो चत्तोरे सिमु थांजिंग लाइकोल सिगे खंबगी पिक्चर से सी आइना सेम आई यूट्यूब ताइना सेम बदोनि से मोइ ग चमिना ओबा याम फजै भाई तो वो दो का भाई गाड़ी मचा दो इना चल लेबानी दि अद मोइ टाटा तो मी याम यामे अद गाड़ी मचा सना सुख फरमी ना टाटा दुना ममांग चले सिगे टाटा जे मोइ यामे अद पी जु मयाम यावे अद नुपा खरा यावे गाड़ी मचा दो चलसे ना बुलेट खर नुआइगदबा चिंग गाबनिना अतोप गाड़ी दि नुआइरोइना हाय बुलेट लाइन ngam हाय बुलेट तो थौजलबने
ꯍꯪꯅꯔꯤ ꯃꯣꯏ ꯇꯥꯇꯥ ꯀꯥꯡꯕꯨꯗꯣ ꯀꯥꯏ ꯑꯣꯏꯒꯦꯅ ꯀꯩꯅꯣꯗꯣ ꯀꯔꯤ ꯑꯋꯥꯊꯕꯤ ꯂꯥꯕ ꯁꯤꯁꯦ ꯑꯋꯥꯊꯕꯤ ꯂꯥꯕꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯅꯠꯇ ꯑꯋꯥꯊꯕꯤ ꯂꯥꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣꯁꯨ ꯃꯥꯜꯂꯤ ꯃꯅꯥꯗꯤ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯀꯨꯔꯥꯡ ꯃꯥꯟꯕ ꯀꯨꯔꯥꯡꯗꯤ ꯅꯠꯇꯦ ꯀꯨꯔꯥꯡꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯅꯠꯇ꯭ꯔꯒ ꯀꯨꯔꯥꯡ ꯑꯉꯥꯡꯕ ꯑꯣꯏꯖꯥꯠꯅꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯌꯥꯟꯊꯔ ꯄꯥꯝꯃꯤ ꯑꯋꯥꯊꯕꯤꯁꯨ ꯃꯥꯜꯂꯤ ꯑꯋꯥꯊꯕꯤꯁꯨ ꯅꯠꯇꯦ ꯃꯅꯥꯁꯤꯗꯤ ꯌꯥꯝ ꯃꯥꯜꯂꯦ ꯃꯅꯥꯁꯦ ꯄꯥꯏ ꯑꯗꯨꯅ ꯁꯥꯗ ꯀꯌꯥ ꯀꯞꯁꯤꯟꯈ꯭ꯔꯣ ꯑꯇꯩ ꯀꯣꯡ ꯉꯥꯎꯋꯦ ꯃꯊꯛ ꯇꯧꯋꯤ ꯁꯥꯏꯁꯦ ꯀꯩ ꯀꯧꯒꯦ ꯀꯩ ꯈꯨꯟ ꯀꯧꯒꯦ ꯑꯁꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏ ꯁꯥꯟꯅ ꯃꯁꯤꯁꯦ ꯆꯃꯥꯡꯗꯤ ꯍꯥꯏꯅꯩꯌꯦꯕꯀꯣ ꯆꯃꯥꯡ ꯍꯥꯏꯕ ꯈꯨꯟꯁꯦ ꯁꯤꯗꯒꯤ ꯑꯃꯨꯛ ꯁꯂꯥꯡ ꯂꯥꯛꯄꯅꯦꯕ ꯆꯃꯥꯡ ꯏꯍꯥꯟ ꯍꯥꯟꯅꯦꯕꯀꯣ ꯆꯃꯥꯡ ꯀꯥꯏ ꯌꯧꯔꯛꯑꯒꯦ ꯀꯦꯒꯦ ꯃꯥꯜꯂꯤꯅ ꯃꯅꯥꯁꯦ ꯀꯦꯒꯦ ꯃꯥꯜꯂꯦ ꯃꯅꯥꯁꯤꯕꯨꯗꯤ ꯀꯦꯒꯦ ꯃꯥꯜꯂꯒ ꯄꯥꯝꯕꯤꯃꯛꯇꯤ ꯈꯪꯗꯦ ꯑꯗꯨ ꯀꯥꯏ ꯊꯦꯡꯅꯁꯦꯅꯣ ꯀꯦꯒꯦ ꯅꯠꯇꯦ ꯀꯦꯒꯦꯗꯤ ꯀꯦꯒꯦꯗꯤ ꯑꯁ ꯀꯦꯒꯦ ꯑꯩꯈꯣꯏ ꯃꯅꯥꯁꯤꯗꯤ ꯃꯥꯜꯂꯦ ꯃꯄꯥꯁꯤꯗꯤ ꯀꯦꯒꯦ ꯉꯥꯛꯇꯅꯦꯕ ꯃꯅꯥꯁꯦ ꯃꯥꯜꯂꯒ ꯀꯩꯅꯣꯁꯨ ꯃꯥꯟꯕ ꯑꯩꯈꯣꯏ ꯑꯋꯥꯊꯕꯤꯗꯣ ꯃꯣꯏꯒꯤ ꯇꯥꯇꯥꯗ ꯆꯠꯄ ꯀꯥꯡꯕꯨꯗꯨꯗꯤ ꯋꯥꯠꯂꯤ ꯂꯥꯛꯀꯗꯧꯕꯁꯦ ꯆꯤꯡꯈꯣꯡꯅꯤ ꯑꯩꯈꯣꯏꯁꯤ ꯁꯤ ꯄꯥꯝꯕꯤꯁꯤ ꯑꯗꯨꯝ ꯈꯪꯗꯅ ꯇꯣꯛꯑꯦꯅꯦ ꯁꯤ ꯄꯥꯝꯕꯤꯁꯤꯔꯣ ꯍꯣꯔꯦꯟ ꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯃꯌꯥꯝ ꯑꯈꯪꯕ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩ ꯃꯃꯤꯡ ꯀꯧꯒꯦꯗꯣ ꯈꯪꯗꯕꯩꯅꯤ ꯃꯌꯥꯝ ꯍꯥꯏꯖꯔꯛꯑꯅꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯑꯅꯤ ꯑꯍꯨꯝ ꯍꯧꯔꯤꯁꯦ ꯌꯥꯔꯩꯗ꯭ꯔꯦ ꯆꯤꯡ ꯃꯌꯥꯏꯗꯒꯤ ꯇꯝꯄꯥꯛꯁꯤ ꯌꯦꯡꯉꯨ ꯁꯤꯗ ꯑꯀꯣꯛꯄ ꯑꯝꯗ ꯂꯩꯍꯧꯔꯕ ꯂꯥꯡꯊꯣꯛꯑꯦ ꯃꯃꯥꯏꯗ ꯈꯨꯝꯖꯤꯜꯂꯣ ꯆꯤꯡ ꯃꯊꯛꯇꯒꯤ ꯍꯥꯏꯐꯦꯠ ꯇꯝꯄꯥꯛꯁꯤꯃ ꯅꯝꯒꯦ ꯇꯧꯕꯅꯤ ꯋꯥꯡꯗꯤ ꯋꯥꯡꯈꯠꯂꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯅ ꯊꯧꯒꯠꯂꯛꯏꯁꯦ ꯃꯇꯣꯟꯁꯤ ꯌꯧꯗꯣꯏꯅꯦꯕ ꯂꯩꯔ ꯆꯠꯇꯣꯏꯅꯦ ꯃꯈꯥꯗ
Ngako. Kaino. Kaya gano. Asa agam. Anh ta bám biết mà hố gì đó. Bây giờ quả đây là một cái giống chắc cái tạp tầm hố rồi. Có quan được thiết thấy ra hay đâu rồi rồi. Sai bro. Nó thì cái đó được. Bây giờ cái đó là hố rồi, là hố. À biết gì vậy mà. Xin lỗi. Cái nụ cái tạm này, cái hai đứa. Sige gì vậy? Sao? 시리 참바네. Cái gì này cái gì? 참바지 돼. 거기 nga마루 번먹음바. 오, 저희도 좀 통일이 좀 되네 만. 통신 좀 되네. Sige. Cái nó nó mà chính đó phải ăn được có tàu rồi. Tàu can đã sum xin được cái tăng đặc sinh học lát rồi mà. Si phơi bên không bên tàu rồi. Chuyện này cũng nhau gì mà. Moirang bây giờ bây giờ mà rồi. Đây hình như hồi đây là bắt đầu ngon nhiều rồi. Bây giờ cái tàu cũng chưa. Samba hay vậy? Samba. Ai cái Lâu không cái nó Tata khoi laminawa tem do moi gi yorotri ada khoi gari masan ina sumaina sum khoi naw sina hai asi pambi sini da mai samba hai je maning da leis sigi sipos Moirang da cham yo lai 시기 Samba lay ba duda di pambi du ba ta. 시기 참바시는 파버기 히닥샤. 아프게 누피도 정오벌 레이버도. 아 또 시타미 시가 같은 떨어가 거. 마이 마이지 상기를 깡. 타 오버 마이지. 아데 코이 코노 돈실도 보시야. 시시가 삼방마 티시가 나카이잖아. sembrang mati ah 정방 마티지 구이가 떨어 시즌 나카이로 나카이면 또 이싱이 띵가 타마셔 봐. 그리고 이루시가 구이가 비타 오버. 너무 품이도 좀또 돈진지 좀 하는 진데. 그리고 마이 뽑고 속도. 바로 깨락가네 보는 거. oh Yumpham ra Cái nó rất là nó may chính đó. Đó hắn nằm đó. Rồi rồi. Mày ăn chưa nó vậy. 이게 저게 아프게 그것 레이버도 너무 징징기 거. 더울 때는 맡았다. 뭐 집할 겸 레이버도. 근데 파이드가 하나 농품 라이렘비 자가 암 레이버네 거. 아두기 자가도 수많은 록잡 내고 거. 수많은 록 시기 정말 이라 시좀 잘라 가는 거. 주름 조금만 레이버네 거. 록 주름네 거 되게 뭐랑 임판 강나 주름 거 파는 거 조금만 레이버네 거. Nungpak không tranquilo. moi nung pek pham ni sai Thấy đây. Xin này sao khôi nó ui rồi. hau hau Không có xem.
Kita kham tới chả ơi người ta ngày cái rồi oh vàng sâu ấy गाड़ी मोई सीधा kham tới là thế bây giờ đã tăng cao thấu cái tên này mà chính đi rồi với con à không biết gì sinh đi làm thật ấn tả vào ngoài ta nhiều sao mây ở đúng phần ấy mây lại nằm á ਚੱਲ ਲੈ charge lại đấy anh là con là cái quái anh là con cái gì ਚੱਲ cái tôi chính cái sinh này lấy mà nó theo con này leo mà họ cái tôi kìa thứ lúc sinh tiền mà thì lấy mà làm gì leo đôi đu giờ đấy wow thông tung mà mới chính thì tara point này chứ lúc cái sinh ai ta fazana sinh je pore hai ta nan xem rồi 시고 길레가 도 와는 아까 그런 거 저기 아무리 다 이게 되게 뭐 원래 이제 그런데 록 레이나 신기만 딱 우디 아 되게 뭐 아마 카이 혼도네 뭐지 그래서 근데 록시 신 거기 사는 똑같고 신 톡톡톡톡톡톡 다 신이 시군 cái 하잖아 lấy cái này nè nu mini nó lấy cái hả cái lấy được mấy ngàn là số vạn ta nhưng mà nó mấy ngànเลยmấy lấy thả nó lên cái cái khuôn cái hay kì 사랑 아마 카드 원래 사랑 사랑 mấy giờ đúng phải dẫn lại mấy đồng lại một tí một cái nội như này gari một con nữa lục tang này vào đây drone của mấy ông ta đi phải đâu washing machine này nó ra washing machine cái ngang gai diaper đây gì quên sinh cái khuôn lại cái mà cái tôm đông mắm đó mấy phẳng ấy sinh phải dẫn sinh vừa đi luộc cái sinh này đấy washing machine cái gì phải dẫn ngang 사랑 làm cái này Khôi Salang về làm bác tới lấy đấy lão sao? dầu có tốt đấy 시내 보려면 그거를 뭐 좋거든 si phát hiện mới ta thấu cái này hay gì tôi cả tôi sẽ bay ôm xuống đây
Fazare. Oh. Cây ba? Xây sang như thế này. Ồ. Xây mới xuất khẩu nhưng lấy bây giờ lấy ra rồi cái này. Mỗi ta khăm mà ba. Mà khác mình thôi là hay không. Không có bây giờ đi đâu thì nó làm phá không có lấy đấy đâu. Xôm sang như thế này. Không lấy bây giờ đi đâu. Dầu đi học sale, xí, sẽ ta sang cái đó ba. Khai cái lăng. Xí xe, nung sang hidang itu. Kamai kau gino. Xin nung sang hidang ni. Amulong itu pun laga suyare. Sa đôi ba. Ai ye kebo. Aku juga. Horen thola kan hiu ka. Rumung phut le dana. Marun taret lahu ga sum kuppe dana ko. Lupa koi ke. Nate. Lupa seman pham. Sing sa. Oh, sa laga. Lam tor pham ya ba chang. Adu amu le cha ba ma. Xin lang mà tha. Hai cái lang tham ni. Bắt cái tiếng luôn bắt cái đó. Sao thôi, hai cùng. Ra rồi đi qua. Asi dam thai. Hao. Pulut ni. Pulut tor pham ni. Sangjal lage. Quên là nông mà cái đó nó sắp đó chính cái lúc đó cao đó anh đi lừa đấy vào rồi nung được cao như này anh nói dầu quá mà lại không 어, 우리 알지? 안지. 농구래. 신이야, 한지는 야리네 봐. 한지가 나오긴 어. 어떤 뭐 우디로 꼭 돌아가게 돼 베라래. 여우래. 룽디 여우래. 뭐 여우래 매ям. hao
Sigi nungji natra khoi kanona khambona thangalamba aduga sigi hujik lai isna akan athau moigi khai tare ko oh akhoi khambase moirang ide moirang damdam da ko mathagi mapangan sare phari e mapagi khungul liba ngamani apagi lawi yumpham kan ngamani hai matam da khunjiga khunjigi miga moigi khunje mapan gi naha singje ka sa sa da akan athau de mona na thana gi begine jam akan thau mathang mathang phame kuma su pham kan da ne ba na thana di som sa lai ri ba so na pi mar ko som gi sing gi di lo re pho hang ba kanoni khoi moi akana thau singi ni khamna thangalamba makti na te khamna thangalamba mathak ta leima sidung sida su yam lai sigi mafam phajana semadi ko to moi pari ngoina ne moi na thamai moi pose Galngam Memorial Site si New Ningthi Ching village ki ni mafam asida amon kai to biaroi nungsing asi kanjat tawo no tree passing fazare khoi ma ton ma le si khoi ma ton ko ma khan da uru ko sigi khoi na jika khalai se si khwai ju wa ngam pham ne hai si ado kabui salang gi salang mai bi ma gi yumbam ne hai sigi wang mo thak si ko si ji khoi lai yumpham se si Bye ma'am. Hey, hayo hayo Kangleipak. Saya panggil saya. Bulan tu tarik di sini kita nggak ada. Karena pun cepat sih lemben songi dulu ya pak.
sina kanona mayamna mafamsigi khoye hojikade lamjigi mapuni haja hatare hoi adu khalaga na mayamna ekal ekatami bang thoma maneba sina famsina ko aduga asomda leiriba sina Moirang Khamba sangalam hai bani pakse kal masija sina Khamba sangalam hai bani pakse hoi ya kare na si noma ge sum ara ko mi sina khara khochilamba khara kugairamba dumba tawdagi sum kano tawdana asigi new Ningthi Chinggi mapu oiba ningthause asisina ana signboard thelaga thamge mafam sida kana gumba matra mora kai kana tawba yaro hoi hoi sigum bi tonga nang isan bane hakchan bane yenghallaba matung sida nungse ke khongpham se phajana leirame se moina yupi na kaina sum le siam gi ko haji ka siam ba man greba jini ko adu matam du gi di asena koi gi khongpham ani lei ha adu sahi tara gi mamangda koi gi yakai re ham sing sa tom da mami sang re ho adu haji ki sumaina moina pham khochin le taw bus de ko nuai ta khra pau gre koi na sunuai de adain taw dana nung se kai ni khongpham ani le mi sida puriam tam du da puriam na thakalam nung ne se Kabui Salang na Khamba da ta e sina pa na thakalam nung ni nang na pangan saret pa isa sa na nang pangan yeng age na thakalu da thakalan ba puriam na thakalan ba se sabak thakalan ba isang ni moina wari se pa du Khamba di mapangan ting na thakalan ba sida lai na thakaki ba sida gi kanona adu ni Kabui Salang mai bana nang ni pangan ai yeng age hayeng aina hal ni tambuga ini madal jana bahai ta ji lon da ko adu mafam oina na ba gi da mata ai gi sumanga sai thangala thamo na thangala ga puru wajra sigi silo ni gi wang le dagi mana pukala ga sim pamit thaman ne moina sana ipi ne ga kai khungbin nai je ayam mang ke bai di sai amamni na sai tara gi mangda ko khali kana to mara kano do sujit kumando moina chalaga moidari ko le hana le yamba ai adu ta loction je to mami sami wona le ko sini sana sanga sila ko de lai baduna mara mo gan matam du de mangsila to re mo jo photo di lahu ko adu ga sidi moina mafam de mang kini ni moina nusi biri ne sum hot pa de ge hazna suru to de to ko mi ta ni de nga 송ꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯟꯅ ꯂꯩꯔꯝꯃꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤꯗꯤ ꯈꯝꯕ ꯈꯝꯅꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯂꯩꯕ ꯃꯐꯝ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ Moirang Khambana ꯍꯩ ꯍꯦꯛꯄ ꯂꯥꯛꯈꯤꯕ ꯍꯩꯀꯣꯟ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯣꯏ ꯁꯣꯡꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯪꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯩꯇ꯭ꯔꯦꯕ ꯁꯤꯝꯇꯪꯗꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯂꯦꯡꯕ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏ Moirang ꯀꯪꯂꯩꯔꯣꯟꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃꯁꯤꯡ ꯃꯅꯨꯡꯗ ꯁꯤ ꯑꯣꯏ ꯑꯗꯨ Kabui Salangꯒꯤ ꯃꯥꯒꯤ ꯌꯨꯝꯐꯝꯗꯨꯅ ꯁꯤ ꯃꯊꯛꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯃꯊꯛꯀꯤ ꯑꯗꯨꯗꯨꯅꯦ ꯅꯨꯡꯉꯥꯏꯕꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯑꯁꯤꯅꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯆꯥꯎꯅ ꯁꯥꯟꯅꯔꯝꯗꯦꯕ ꯁꯪꯒꯥꯏ ꯌꯨꯝꯁꯥ ꯍꯥꯏꯔꯀꯥꯟꯗ ꯆꯤꯡꯁꯨ ꯇꯝꯁꯦ ꯑꯌꯥꯝꯕꯅ ꯁꯪꯒꯥꯏ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯩꯅꯔꯝꯃꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯐꯝꯁꯤꯅ Kabui ꯀꯩꯅꯣꯅꯤ Kabui Salang Maibagi Yumpham ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯦꯞꯄꯤꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯏꯆꯥꯏ ꯅꯨꯡꯐꯥꯟ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯏꯔꯨꯖꯕꯒꯤ ꯀꯩꯅꯣꯁꯦ ꯏꯁꯤꯡ ꯆꯥꯏꯊꯐꯝꯁꯦ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯤꯗ ꯁꯤꯒꯤ ꯆꯤꯡꯂꯣꯟꯁꯦ ꯂꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯑꯃ ꯂꯩꯔꯤꯕ ꯂꯣꯛꯁꯤꯗꯒꯤ ꯅꯨꯡꯁꯦ ꯂꯧꯈꯠꯂꯛꯄ ꯃꯄꯥꯅ ꯊꯥꯡꯒꯠꯂꯝꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯄꯨꯈꯠꯂꯛꯑꯒ ꯁꯤ ꯃꯥꯒꯤ Kabui Salang ꯃꯥꯏꯕꯅ ꯃꯥꯒꯤ ꯄꯥꯡꯒꯜ ꯌꯦꯡꯕ ꯑꯣꯏꯅ ꯑꯁꯤꯒꯤ ꯅꯨꯡ ꯉꯁꯥꯏꯒꯤ ꯄꯥꯡꯒꯜ ꯂꯩꯍꯧꯕꯗꯣ ꯑꯁꯤꯁꯤꯗ ꯃꯥꯒꯤ ꯏꯆꯥꯏ ꯅꯨꯡ ꯑꯁꯤꯒꯤ ꯅꯨꯡ ꯊꯥꯡꯒꯠꯂꯛꯏꯁꯦ ꯂꯣꯛꯇꯣ ꯀꯔꯣꯝꯗꯒꯤ ꯑꯣꯏꯗꯣꯏꯖꯥꯠꯅꯣ ꯆꯤꯡꯂꯣꯟ ꯑꯃ ꯂꯥꯜꯂꯤ ꯑꯃ ꯂꯥꯜꯂꯒꯅꯦ ꯂꯥꯜꯂꯤ
ꯑꯗ ꯑꯩꯈꯣꯏꯁꯤ ꯅꯍꯥꯟ ꯆꯪꯉꯦꯕꯀꯣ ꯁꯤ ꯃꯌꯥꯝ ꯆꯠꯄꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯒꯥꯏ ꯇꯤꯡꯈꯪꯍꯧꯗꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯜ ꯊꯥꯁꯤꯗꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯒꯅꯦꯕ ꯑꯩꯈꯣꯏ ꯃꯩꯀꯣꯛ ꯊꯥ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯛꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯄꯗ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯄꯥꯝ ꯊꯥꯍꯧꯔꯤ ꯑꯗꯨꯃꯥꯏꯅ ꯊꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒꯤ ꯃꯊꯪ ꯑꯩꯈꯣꯏꯁꯨ ꯑꯦꯄ꯭ꯔꯤꯜꯗ ꯑꯩꯈꯣꯏ 3-4ꯗꯪ ꯑꯣꯏꯔꯒꯁꯨ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯈꯟꯅꯔꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯀꯅꯥꯒꯨꯝꯕꯅ ꯍꯦꯛ ꯈꯣꯠꯆꯤꯜꯂꯒ ꯊꯝꯕꯤꯔꯝꯕ ꯑꯗꯩ ꯁꯦꯔꯥꯟꯅꯕꯔꯣꯝꯗ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯁꯦ ꯁꯦꯔꯥꯟꯅꯅ ꯍꯦꯛ ꯄꯨꯈꯤꯕ ꯑꯗꯩꯗꯤ ꯋꯥꯔꯤꯁꯦ ꯁꯦꯔꯥꯟꯅꯔꯣꯝꯗ ꯆꯠꯂꯀꯥꯟꯗ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯁꯦ ꯎꯄꯟꯌꯥꯁꯅꯤ ꯍꯥꯏꯖꯤꯜꯂꯛꯄ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯍꯟꯖꯅꯤꯡꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯖꯩ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯑꯁꯤ ꯅꯤꯡꯊꯤ ꯆꯤꯡꯁꯥꯡ ꯀꯧꯋꯦ ꯁꯤ ꯀꯕꯨꯏ ꯁꯂꯥꯡꯅ ꯄꯥꯏꯔꯤꯕ ꯖꯒꯥꯁꯦ ꯅꯤꯡꯊꯤ ꯆꯤꯡꯁꯤꯒꯤ ꯆꯤꯡꯃꯥꯏ ꯀꯣ ꯑꯗꯨꯗꯒꯤꯗꯤ ꯁꯟꯁꯤꯒꯤ ꯃꯆꯨꯁꯦ ꯑꯉꯥꯡꯕꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯅꯤꯡꯊꯤ ꯆꯤꯡꯁꯤꯒꯤ ꯆꯤꯡꯃꯥꯏꯁꯤꯗ ꯄꯥꯝ ꯂꯧ ꯂꯩꯀꯣ ꯄꯥꯝ ꯑꯁꯤꯗ ꯁꯟ ꯑꯉꯥꯡꯕꯁꯤꯅ ꯃꯆꯤ ꯍꯥꯏꯗꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯦ ꯂꯩꯔꯤꯕꯁꯦ ꯀꯅꯥꯅ ꯐꯥꯈꯤꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯝꯕꯒꯤ ꯃꯄꯥ ꯑꯣꯏꯕ ꯄꯨꯔꯦꯝ ꯑꯁꯤꯅ ꯀꯕꯨꯏ ꯂꯣꯏꯄꯣꯠ ꯊꯧꯕ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯀꯕꯨꯏ ꯆꯤꯡꯁꯥꯡꯅ ꯑꯩꯈꯣꯏꯗ ꯂꯥꯟꯊꯦꯡꯅꯔꯒ ꯂꯣꯏꯄꯣꯠ ꯊꯤꯜꯂꯛꯇꯕꯅꯤꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯂꯣꯏꯄꯣꯠ ꯊꯤꯜꯂꯛꯇꯣꯏꯅꯣ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯂꯥꯟ ꯂꯥꯛꯑꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯕꯨꯏ ꯁꯂꯥꯡꯅ ꯈꯥꯝꯈꯤ ꯃꯣꯏꯔꯥꯡ ꯑꯊꯧꯕ ꯂꯥꯟ ꯄꯥꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯂꯣꯏꯄꯣꯠ ꯊꯤꯜꯂꯛꯇꯕ ꯅꯠꯇꯦ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯤꯅோ ꯈꯪꯗꯕ ꯁꯟ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯀꯕꯨꯏ ꯈꯨꯟꯆꯦꯞ ꯃꯥꯄꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯈꯥꯗ ꯀꯨꯝꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯁꯟꯁꯤꯅ ꯉꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯀꯅꯥꯝꯇ ꯀꯨꯝꯕ ꯉꯝꯃꯛꯇꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯄꯣꯠꯁꯦ ꯊꯤꯜꯂꯛꯇꯕꯅꯤ ꯑꯗꯨꯅ ꯀꯩꯅꯣꯅ ꯍꯪꯉꯦ ꯄꯨꯔꯦꯝꯕꯅ ꯑꯗꯨꯗꯤ ꯐꯔꯦ ꯁꯟꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯁꯤ ꯄꯥꯝꯗ ꯁꯣꯏ ꯆꯔꯝꯒꯅꯤ ꯍꯥꯏꯅ ꯌꯦꯡꯉꯦꯀꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯁꯣꯡꯕꯁꯤꯅ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯉꯁꯥꯏ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯁꯟꯁꯤꯅ ꯅꯤꯡꯊꯤ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏꯁꯤꯗ ꯄꯥꯝꯂꯧꯁꯤꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯡꯊꯤ ꯉꯥꯡꯕ ꯄꯥꯝꯍꯩꯕ ꯍꯥꯏꯕ ꯄꯥꯝꯅ ꯃꯆꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯣ ꯈꯌꯥꯠ ꯂꯥꯡꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯤꯡꯊꯤ ꯉꯥꯡꯕ ꯄꯥꯝꯍꯩꯕ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯑꯣꯟꯊꯣꯛꯈꯤꯕꯅ ꯀꯥꯎ ꯍꯥꯏꯔꯒ ꯁꯨꯝ ꯆꯠꯈꯤꯕꯅꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯅꯤꯡꯊꯤ ꯉꯥꯡꯕ ꯄꯥꯝꯍꯩꯕ ꯍꯥꯏꯕꯅꯤ ꯃꯥꯁꯦ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯔꯒꯅ ꯊꯨꯝꯂꯩꯃꯒꯤ ꯃꯆꯥꯅꯦꯕ ꯌꯩꯕꯁꯦ ꯖꯤꯃꯤ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤ ꯌꯩꯕ ꯀꯥꯟꯗ ꯁꯤ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯁꯦ ꯑꯗꯣ ꯑꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯂꯀꯥꯟꯗ ꯃꯐꯝ ꯑꯃ ꯂꯩꯌꯦꯕꯀோ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯅꯨꯡ ꯆꯪꯉꯒꯗꯤ ꯌꯦꯡꯉꯨꯕꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯌꯩꯕ ꯃꯇꯝꯗ ꯃꯈꯥꯗ ꯁꯨꯔꯨꯡꯒꯤ ꯕꯨꯛ ꯂꯥꯎꯔ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡ ꯇꯥꯟꯅꯕꯗ ꯁꯨꯔꯨꯡꯁꯦ ꯁꯤꯗꯒꯤ ꯐꯥꯎꯔꯀꯥꯟꯗ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯌꯧꯕ ꯐꯥꯎ ꯂꯩꯔꯝꯃꯦ ꯆꯞ ꯆꯥꯕꯗꯤ ꯑꯩꯈꯣꯏ ꯈꯪꯖꯗ꯭ꯔꯦ ꯑꯗꯣ ꯁꯨꯔꯨꯡꯁꯦ ꯀꯥꯏꯋꯥꯏꯗ ꯂꯩꯔꯤꯅꯣꯁꯦ ꯑꯩꯈꯣꯏ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯕ ꯁ꯭ꯋꯥꯏꯗꯒꯤ ꯃꯥꯅ ꯐꯥꯎꯔꯒ ꯆꯠꯄꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯃꯦꯕ ꯁꯤꯒꯨꯝꯕꯁꯤꯃ ꯑꯩꯈꯣꯏ ꯊꯦꯡꯅꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯗꯩ ꯈꯔ ꯁꯣꯡꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯀꯣ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯁꯨꯝ ꯌꯩꯕꯗ ꯐꯅ ꯁꯥꯡꯅ ꯂꯩꯌꯦ ꯁꯤꯗꯩꯅ ꯃꯤꯇꯔ 40-50ꯒꯤ ꯆꯥꯡꯁꯦ ꯉꯁꯥꯏ ꯌꯩꯕꯗ ꯗꯨꯛ 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 ꯂꯥꯎꯔꯒ Kabui Salang Maibagi magi Yumpham adugi lambi kakapamdane akhoi nung pareng laise somda yelomda pareng am lai oiromda pareng am lai yam phajana thamamme thaina thamammane ado si setnalam boi taragadi hena phajagadoi si mafamje ado hari ching mathakta laibani ado budi kanana budi senaba ngamgani haiduni tawnari se ado sumai laire phibamje ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯈꯝꯅꯨ ꯑꯅꯤꯕꯨ ꯌꯣꯛꯄꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯅꯔꯕꯅꯤ ꯃꯍꯥꯛꯀꯤ ꯃꯒꯨꯟꯁꯦ ꯉꯁꯤꯃꯛ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜ ꯑꯗꯨꯒ ꯀꯌꯥ ꯑꯃꯅ ꯀꯕꯨꯏ ꯁꯂꯥꯡ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯌꯥꯝꯅꯁꯨ ꯈꯪꯅꯤꯡꯕꯁꯨ ꯑꯣꯏꯕ ꯃꯌꯥꯝꯅ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝꯐꯝꯗꯤ ꯌꯨꯝꯐꯝ ꯌꯧꯔꯨꯔꯦ ꯑꯗꯨ ꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯑꯀꯟ ꯑꯊꯧ ꯃꯌꯥꯝꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏ ꯊꯝꯃꯝꯕꯅꯦꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯤ mayam thadi thajade ayakna mamangda video ama thagatchagibne Kabui Salanggi Nungpak ana akhoi khambana thangalakpagi warido khambana thangalakpa nungdo hojik lehoriba nungdoni mathakta aduga saisi yam phajaina mukum darakpani saigi mufamsida
ꯂꯩꯔꯤꯕ ꯅꯨꯡꯁꯦ ꯃꯁꯤꯒꯤ ꯑꯩ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯞꯈꯤꯕꯅꯦꯕ ꯑꯗꯣ ꯁꯤ ꯃꯐꯝꯁꯦ ꯑꯩ ꯌꯧꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥꯅ ꯁꯨꯝ ꯈꯟꯖꯥꯅꯕꯅꯦ ꯑꯗꯨꯕꯨ ꯌꯧꯕꯗꯤ ꯉꯝꯃꯦ ꯃꯣꯏꯔꯥꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯒ ꯃꯔꯨꯞꯁꯤꯡ ꯃꯣꯏꯒꯤ ꯈꯣꯡꯆꯠ ꯑꯃ ꯁꯤꯟꯕꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯜꯂꯤꯕ ꯈꯣꯡꯆꯠꯁꯤꯗ ꯑꯩꯍꯥꯛꯁꯨ ꯁꯔꯨꯛ ꯌꯥꯕ ꯐꯪꯉꯦ ꯑꯗꯨꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯕꯤꯔꯤꯕꯁꯤꯡꯕꯨꯁꯨ ꯑꯩꯅꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯁꯥꯏ ꯆꯤꯡꯒꯤ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯁꯤꯃ ꯄꯨꯡꯍꯥꯡ ꯍꯥꯡꯉꯦ ꯃꯩꯇꯥꯟꯒꯨꯝꯕ ꯂꯧꯕꯒꯤ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯤ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯃꯥꯒꯤ ꯌꯨꯝꯐꯝꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯏꯃꯥ ꯍꯣꯏ ꯆꯥꯛ ꯆꯥꯕꯤꯔꯕꯣ ꯈꯨꯟꯁꯤꯗꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯣ ꯃꯌꯥꯝ ꯃꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯏꯌꯥꯝꯕꯁꯤꯡ ꯌꯥꯎꯔꯛꯑꯦ ꯃꯣꯏꯒ ꯇꯧꯔ ꯂꯥꯛꯄꯅꯦ ꯁꯤꯒꯤ ꯀꯕꯨꯏ ꯏꯄꯥꯒꯤ ꯌꯨꯝꯐꯝ ꯂꯩꯌꯦꯅ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯄꯅꯦ ꯑꯕꯨꯡꯅ ꯁꯤ ꯈꯔ ꯈꯪꯕ꯭ꯔꯣ ꯁꯤꯒꯤ ꯋꯥꯔꯤ ꯈꯪꯗꯦ ꯑꯕꯣꯛ ꯁꯤꯗ ꯁꯤꯒꯤ ꯆꯤꯡꯒꯤꯗ ꯑꯗꯨꯝ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯃꯈꯥꯒꯤꯗꯨꯗ ꯈꯨꯜꯗꯨꯗ ꯑꯣ ꯑꯗꯣ ꯁꯤ ꯎꯒꯤꯁꯤ ꯀꯩꯅꯣꯒꯤꯔ ꯃꯩꯇꯥꯟꯒꯤꯔ ꯅꯠꯇꯦ ꯌꯨꯝꯗ ꯊꯥꯅꯕ ꯑꯣ ꯌꯨꯝꯗ ꯊꯥꯅꯕꯅꯦꯕ वागे वांगबसे लोइद्री हाइतार ladies boy lao sidem kakali ado si maton di oirabane ado agasai kano gi duna budi wang male kabui salang gi magi yumbam duna di nga wang male to ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒꯨꯝꯕ ꯃꯐꯝ ꯈꯔꯒ ꯁꯨꯝ ꯑꯗꯨꯝ ꯆꯠꯂꯛꯀꯅꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗ꯭ꯔꯥꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯑꯗꯨꯒ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯧꯔꯝꯕ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨꯒ ꯂꯥꯏꯒꯤ ꯋꯥꯔꯤ ꯁꯤꯒꯨꯝꯕ ꯈꯪꯅꯤꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯆꯦꯅꯦꯜꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯥꯏꯛꯁꯨ ꯇꯧꯅꯤꯡꯉꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯅꯁꯨ ꯈꯜꯂꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯕ ꯂꯥꯏꯛ ꯇꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯌꯥꯝꯕ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯤꯡꯁꯦ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯁꯤ ꯃꯌꯥꯝꯗꯩꯁꯨ ꯈꯤꯇꯪ ꯇꯣꯉꯥꯟꯕꯅꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯒꯅꯤ ꯀꯥꯡꯕꯨ ꯈꯔꯅꯒꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝ ꯑꯣꯏꯅꯁꯨ ꯎꯕ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯖꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕꯁꯤꯡꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦ ꯄꯨꯡꯃꯨꯠ ꯃꯨꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯍꯥ ꯃꯌꯥꯝ ꯀꯟꯅ ꯊꯤꯅꯔꯛꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅꯁꯨ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯍꯥꯡꯖꯕꯅꯤ ꯑꯩꯒ ꯂꯥꯛꯃꯤꯟꯅꯩꯕ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯌꯨꯝꯊꯪꯅꯕ ꯗꯒꯤꯅꯤ ꯃꯥꯁꯦ
ꯑꯩꯈꯣꯏꯅ ꯕꯥꯁꯨ ꯍꯥꯏꯁꯨ ꯈꯪꯅꯩ ꯑꯗꯨ ꯌꯨꯝꯗꯗꯤ ꯑꯕꯣꯏ ꯍꯥꯏꯅ ꯀꯧꯅꯕꯅꯦ ꯑꯗꯨ ꯃꯥꯒꯤ ꯃꯣꯠ ꯑꯝꯇꯪ ꯂꯧꯒꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯤ ꯌꯧꯔꯛꯑꯦ ꯀꯕꯨꯏ ꯁꯂꯥꯡꯒꯤ ꯌꯨꯝꯐꯝ ꯌꯧꯔꯦ ꯁꯤ ꯃꯥ ꯀꯩ ꯍꯥꯏꯅꯤꯡꯕꯒꯦꯗꯣ ꯇꯁꯦꯡꯕꯗꯤ ꯃꯌꯥꯝ ꯎꯀꯥꯟꯗꯁꯨ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯑꯣꯡꯁꯦ ꯎ ꯋꯥꯁꯦ ꯂꯣꯏ ꯌꯥꯟꯊꯠꯂꯦꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤ ꯌꯧꯅꯕ ꯂꯥꯛꯄꯗꯗꯤ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯒ ꯃꯐꯝꯁꯤ ꯌꯧꯔꯛꯄ ꯀꯥꯟꯗ ꯈꯨꯟ ꯑꯅꯤ ꯈꯛꯇꯅꯦ ꯊꯦꯡꯅꯔꯛꯏꯗꯣ ꯑꯗꯨꯒ ꯈꯨꯟꯗꯣ ꯌꯨꯝ ꯃꯔꯤ ꯃꯉꯥ ꯈꯛꯇꯅꯦ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯉꯤꯅꯣ ꯈꯣꯠꯂꯤꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯗ ꯂꯥꯛꯏꯁꯤꯡꯗ ꯂꯧꯁꯤꯡꯁꯨ ꯎꯗꯦ ꯖꯁ ꯃꯣꯏꯒꯤꯕꯨ ꯁꯤꯡꯁꯤ ꯌꯥꯜꯂꯒ ꯃꯣꯏꯒꯤ ꯖꯤꯕꯤꯀꯥ ꯑꯣꯏꯅ ꯍꯤꯡꯕ ꯃꯥꯜꯂꯤ ꯑꯗꯣ ꯇꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯁꯤ ꯈꯤꯇꯪ ꯃꯤꯔꯥꯏꯕꯗꯧꯅ ꯇꯧꯋꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏ ꯂꯝꯕꯤꯒꯤꯗꯤ ꯅꯥꯇꯩ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯌꯥꯝ ꯀꯟꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯅꯨꯡꯕꯨꯗꯤ ꯊꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯨꯝ ꯅꯣꯡ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯐꯕ ꯋꯥꯅꯤ ꯅꯣꯡ ꯇꯥꯔꯛꯑꯗꯤ ꯒꯥꯔꯤ ꯊꯧꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯈꯤꯇꯪ ꯁꯥꯎꯕꯗꯤ ꯁꯥꯎꯅꯤꯡꯅꯤ ꯎꯕ ꯀꯥꯟꯗ ꯑꯗꯣ ꯃꯐꯝꯁꯦ ꯋꯥꯅ ꯑꯩꯈꯣꯏꯅ ꯌꯧꯔꯤ ꯁꯨꯃꯥꯏꯅ ꯋꯥꯅ ꯌꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯉꯁꯤꯃꯛ ꯍꯤꯡꯉꯤꯕ ꯃꯍꯤꯡꯁꯦ ꯈꯤꯇꯪ ꯈꯟꯊꯕꯤꯔꯒ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯒꯤꯗꯃꯛꯇ ꯀꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯗꯨꯃ ꯑꯩꯈꯣꯏꯒꯤ ꯁꯥꯎꯅꯤꯡꯉꯦ ꯊꯤꯟꯊꯅꯤꯡꯉꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯩꯝ ꯅꯠꯇ꯭ꯔꯥ ꯉꯝꯗꯕ ꯁꯨꯝ ꯀꯔꯤꯁꯨ ꯃꯇꯦꯡ ꯇꯧꯗꯦꯗꯅ ꯊꯃꯣꯏꯗ ꯐꯥꯎꯕꯅꯦ ꯐꯖꯈ꯭ꯔꯕ ꯎ ꯉꯥꯛꯇꯅ ꯌꯥꯜꯂꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯀꯩꯗꯧꯔꯨꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯚꯣꯠ ꯈꯣꯝꯕꯅ ꯀꯃꯥꯏꯅ ꯂꯥꯛꯆꯥꯅꯣ ꯑꯗꯨꯝꯇꯪ ꯍꯪꯅꯤꯡꯕꯅꯦ ꯃꯣꯏꯗ ꯀꯨꯝꯃꯒ ꯑꯝꯇ ꯍꯪꯉꯨꯁꯤꯔ ꯑꯃ ꯚꯣꯠ ꯍꯪꯅꯤꯡꯗ꯭ꯔꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯆꯤꯡꯁꯦ ꯃꯁꯤꯒꯤ ꯆꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯃꯁꯤ ꯍꯤꯁꯇ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯔꯤꯕ ꯅꯨꯡꯕꯤꯁꯤꯡꯁꯨ ꯂꯩꯔꯦ ꯈꯝꯕꯅ ꯊꯥꯡꯒꯠꯂꯝꯕ ꯅꯨꯡ ꯂꯩꯔꯦ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯃꯥꯒꯤ ꯈꯨꯕꯝ ꯃꯥꯒꯤ ꯌꯨꯝꯐꯝꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯁꯣꯝꯗ ꯂꯩꯔꯤꯕ ꯎ ꯋꯥ ꯌꯥꯟꯊꯠꯂꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯑꯩꯈꯣꯏꯅꯕꯨꯗꯤ ꯁꯥꯎꯅꯤꯡꯕ ꯎꯕꯗꯕꯨꯗꯤ ꯑꯗꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯕ ꯑꯗꯨꯝ ꯄꯣꯛꯀꯅꯤ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯅ ꯆꯤꯡꯃꯤꯁꯤꯡ ꯑꯁꯦ ꯀꯃꯥꯏꯅ ꯂꯩꯔꯤ ꯀꯔꯤ ꯆꯥꯔ ꯂꯩꯔꯤ ꯑꯩꯈꯣই ꯏꯅꯥꯎ ꯑꯃꯁꯨꯅ ꯍꯥꯏꯕꯤꯔꯤꯁꯦ ꯃꯥꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤꯁꯦ ꯃꯥꯅꯁꯨ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯤꯗ ꯂꯩꯔꯤꯕ ꯁꯤꯡꯁꯦ ꯃꯣꯏ ꯀꯔꯤ ꯆꯥꯔꯒ ꯂꯩꯕꯖꯥꯠꯅꯣ ꯂꯧ ꯎꯕꯁꯨ ꯎꯗꯦ ꯃꯩꯒꯤ ꯐꯤꯕꯝ ꯑꯗꯩ ꯏꯁꯤꯡꯒꯤ ꯐꯤꯕꯝ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯎꯔꯨꯗꯦ ꯑꯗꯣ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯆꯤꯡꯃꯤꯁꯤꯡꯁꯤꯁꯨ ꯃꯤꯔꯥꯏꯕꯒꯨꯝ ꯑꯗꯨꯝ ꯆꯤꯡꯗ ꯆꯠꯂꯀꯥꯟꯗꯗꯤ ꯂꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯂꯣꯏ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯗꯨꯒ ꯑꯩꯅꯁꯨ ꯈꯟꯖꯕꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯗꯦꯟꯒꯨꯝꯕ ꯑꯃ ꯁꯦꯝꯒꯠꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟꯗꯒ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯒꯥꯔꯗꯦꯟ ꯑꯃ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯁꯤꯁꯨ ꯁꯦꯝꯒꯠꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯌꯧꯔꯛꯄ ꯌꯥꯔꯦ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯌꯧꯔꯛꯑꯦ ꯍꯥꯏꯕꯗꯤ ꯆꯤꯡꯗ ꯒꯥꯔꯤꯗꯣ ꯈꯥꯝꯃꯝꯃꯒ ꯃꯇꯦꯛ ꯈꯤꯇꯪꯅꯤ ꯈꯣꯡ ꯆꯠꯂꯤꯁꯦ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯐꯖꯅ ꯁꯦꯝꯒꯠꯄ ꯃꯇꯝꯗ ꯁꯤꯒꯤ ꯑꯩꯈꯣꯏ ꯀꯕꯨꯏ ꯁꯂꯥꯡꯒꯤ ꯏꯄꯥꯒꯤ ꯃꯥꯒꯤ ꯌꯨꯝꯐꯝꯗꯤ ꯀꯩꯗꯤ ꯐꯖꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯔ ꯊꯝꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤꯁꯨ ꯐꯖꯅ ꯊꯝꯕ ꯌꯥꯔꯅꯤ ꯃꯣꯏꯔꯥꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯃꯣꯏꯔꯥꯡ ꯈꯝꯕ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯎꯗꯧꯔꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯁꯤꯒꯤ ꯅꯨꯡꯁꯤꯡꯁꯤ ꯑꯃꯨꯛ ꯌꯥꯎꯔꯛꯇꯕ ꯌꯥꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯐꯖꯅ ꯁꯦꯝꯒꯠꯄ ꯃꯇꯝꯗ ꯆꯤꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯎ ꯌꯥꯜꯂꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯌꯥꯟꯕꯁꯨ ꯂꯦꯞꯈ꯭ꯔꯒꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯒꯥꯔꯗꯦꯟ ꯑꯃ ꯁꯦꯝꯃꯒꯗꯤ ꯃꯈꯣꯏꯗꯨꯁꯨ ꯍꯤꯡꯕꯗ ꯅꯨꯡꯉꯥꯏꯔꯒꯅꯤ ꯃꯈꯣꯏꯗꯁꯨ ꯃꯇꯦꯡ ꯑꯆꯧꯕ ꯑꯃ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯁꯔꯀꯥꯔꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯃꯣꯏꯔꯥꯡꯒꯤ ꯁꯤꯒꯨꯝꯕ ꯂꯩꯔꯤꯕ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯃꯣꯏꯔꯥꯡ ꯑꯩꯈꯣꯏ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯃꯥꯒꯤ ꯌꯨꯝꯐꯝ ꯂꯩꯔꯤꯕ ꯅꯤꯡꯊꯤ ꯆꯤꯡ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯦ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯃꯌꯥꯝꯅ ꯁꯤ ꯄꯥꯝꯕꯤ ꯆꯥꯕ ꯌꯥꯕ ꯄꯥꯝꯕꯤꯗꯨꯅꯤ ꯉꯥꯏꯍꯥꯛ ꯏꯕꯥꯅꯤ ꯉꯥꯏꯍꯥꯛ ꯆꯠꯂꯤ ꯆꯤꯡ ꯃꯊꯛꯇ ꯃꯌꯥꯝ ꯃꯈꯥꯗ ꯆꯥꯛ ꯆꯥꯕ ꯍꯣ ꯑꯃ ꯈꯔ ꯂꯩꯅꯍꯧꯔꯤ ꯃꯊꯛꯇꯩꯗꯤ ꯃꯣꯏ ꯁꯤꯡꯗꯕꯩ ꯌꯥꯝ ꯆꯥꯗ ꯃꯥꯜꯂꯦ ꯃꯅꯤꯡꯗ ꯑꯍꯟ ꯃꯥꯜꯂꯦ
masa phani hi hai go cây nó ho 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 hoi 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 sini ne singi labs moi không phải nó say tay lười đi tôi chắc là nhiều lắm khó quá mà này ra luôn đủ mà đủ này đi bây giờนี่เกี่ยวกับเนี่ยเขามาโทรมาหน่อยให้กี่วันแล้วใช้ไปวัน manam di chele bas irom bagi manam di chele มึงยังมีอะไรอ่ะมึงเอ้ย nungjang nei bangai nungjang phaba na masak khangye je khoi kai maming no de khangแต่เป็นที่กระไม้ตกดีป่ะคนเลยก็ตรงกัน 의식은 위험도 된다. 강화는 난 믿음 담아 내가 벌써 그 차 타면 내가 상기가 이거 되네 많이 서로 우대디 하고 해보고 하고 꽉까이나 보라 놀라면 소에라 그거 믿음 소에라 머리 소개 했다 하나 더 이거나 제목 무슨 거 이거 mai si phau na labi phazan da ram basin ama ton bulai re anjay dambai ko si halak pase lambi da thongdar isne ching dei kumdar em mai ma ta ta da kumdar hori